ꯃꯇꯝ ꯑꯃꯗ ꯃꯤ ꯀꯅꯥꯝꯇꯅ ꯆꯪꯅꯗꯕ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯝꯂꯕ ꯁꯨꯔꯨꯡꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯌꯣꯠꯂꯤꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤ ꯈꯔꯕꯨ ꯕꯣꯟꯗꯤ ꯑꯣꯏꯅ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯁꯤꯒꯤ ꯀꯩꯁꯨꯝꯁꯪꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯕ ꯑꯣꯏꯕꯅ ꯃꯄꯥꯟꯊꯣꯡꯒꯤ ꯇꯥꯏꯕꯪꯁꯤ ꯀꯔꯤꯅꯣ ꯈꯪꯗꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯅꯨꯡꯁꯥ ꯃꯉꯥꯜ ꯆꯪꯐꯝꯁꯨ ꯂꯩꯇꯕꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯝꯕꯇ ꯅꯠꯇꯅ ꯆꯣꯠ-ꯆꯣꯠ ꯂꯥꯎꯗꯅꯇꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯨꯡ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯐꯛꯂꯥꯡꯗꯨꯒꯤ ꯋꯥꯡꯃꯗꯨꯗ ꯈꯔ ꯃꯊꯛ ꯑꯣꯏꯔꯞꯅ ꯃꯩꯖꯥꯎ ꯑꯃ ꯑꯗꯨꯝ ꯆꯥꯛꯇꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡ ꯋꯥꯡꯃꯗ ꯂꯩꯈꯤꯕ ꯑꯣꯏꯕꯅ ꯃꯈꯣꯏꯗꯤ ꯃꯩꯁꯤꯁꯨ ꯎꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯃꯥꯌꯣꯛꯅꯕ ꯐꯛꯂꯥꯡꯗꯨꯗ ꯍꯦꯛ-ꯍꯦꯛ ꯇꯥꯔꯛꯄ ꯁꯥ ꯎꯆꯦꯛ ꯃꯤ ꯆꯠꯄꯒꯤ ꯃꯃꯤꯁꯤꯡꯗꯨꯇꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯃꯤꯁꯤꯡꯁꯤ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯩ꯫ ꯇꯁꯦꯡ ꯂꯩꯕ ꯄꯣꯠꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯤꯡꯗꯨꯕꯨ ꯂꯨꯝꯅ ꯂꯧꯕꯇ ꯅꯠꯇꯅ ꯆꯦꯠꯅ ꯊꯥꯖꯕ ꯊꯝꯂꯝꯃꯤ꯫ ꯃꯃꯤꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔꯅꯤ ꯄꯨꯝꯅꯃꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯑꯃꯅ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯗꯤꯁꯀꯁꯟ ꯇꯧꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯔꯕꯅꯤ ꯈꯪ ꯍꯩꯔꯕꯅꯤ ꯍꯥꯏꯗꯅ ꯆꯥꯎꯊꯣꯛꯆꯅ ꯂꯩꯖꯩ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯑꯃ ꯃꯥꯒꯤ ꯌꯣꯠꯂꯤꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯁꯨꯔꯨꯡꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯉꯝꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯃꯄꯥꯟꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯗꯨ ꯊꯦꯡꯅꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯃꯝꯕ ꯃꯐꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯕꯅ ꯅꯨꯡꯁꯥꯒꯤ ꯃꯩꯉꯥꯜꯗꯨꯅ ꯃꯥꯕꯨ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠ ꯇꯥꯡꯂꯕ ꯃꯤ ꯑꯃꯒꯨꯝ ꯀꯔꯤꯝꯇ ꯎꯕ ꯉꯝꯍꯜꯂꯝꯗꯦ꯫ ꯇꯞꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯃꯃꯤ ꯑꯣꯏꯅ ꯎꯗꯨꯅꯇ ꯂꯥꯛꯈꯤꯕ ꯄꯥꯝꯕꯤ, ꯁꯥ ꯑꯃꯗꯤ ꯃꯤꯅꯆꯤꯡꯕꯁꯤꯡꯗꯨꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗꯨ ꯎꯕ ꯉꯝꯂꯛꯏ꯫ ꯂꯩꯁꯤꯡꯒꯤ ꯅꯤꯡꯊꯤꯔꯕ ꯃꯆꯨ, ꯅꯨꯡꯁꯤꯔꯕ ꯍꯩꯅꯝ ꯂꯩꯅꯝ ꯑꯃꯗꯤ ꯁꯦꯡꯂꯕ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜ ꯃꯄꯩ-ꯃꯄꯩꯗꯨ ꯎꯔꯨꯕ ꯃꯤꯠꯀꯨꯞꯇꯨꯃꯛꯇꯗ ꯃꯃꯤꯠꯇꯣ ꯃꯥꯒꯤ ꯃꯄꯤꯅ ꯄꯨꯡꯆꯣꯠ-ꯆꯣꯠ, ꯃꯊꯃꯣꯏꯗꯣ ꯍꯔꯥꯎꯕꯅ ꯊꯨꯝꯍꯠꯈꯤ꯫ ꯁꯨꯔꯨꯡ ꯃꯅꯨꯡꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗꯁꯨ ꯍꯧꯖꯤꯛ ꯎꯔꯤꯕ ꯑꯉꯛꯄꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯗꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯡꯗꯨ ꯂꯥꯜꯂꯤ, ꯑꯁꯦꯡꯕꯁꯤ ꯀꯔꯤꯅꯣ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯅꯤꯡꯒꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯃꯝꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯈꯤ꯫ ꯌꯥꯝꯅ ꯉꯥꯟꯕ ꯃꯐꯝ ꯑꯃꯗꯒꯤ ꯆꯪꯂꯛꯄꯅ ꯃꯍꯥꯛ ꯀꯔꯤꯝꯇ ꯎꯕ ꯉꯝꯈꯤꯗꯦ꯫ ꯍꯥꯟꯅꯗꯤ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪ ꯑꯣꯏꯖꯔꯝꯕ ꯃꯐꯝꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯩꯅꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯃꯐꯝꯅꯤ ꯈꯪꯂꯛꯈꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯣꯏꯔꯝꯂꯤꯅꯤꯀꯣ ꯈꯟꯕꯗ ꯃꯍꯥꯛ ꯃꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯇꯩꯁꯤꯡꯗꯨꯅ ꯃꯥꯅ ꯍꯣꯡꯂꯛꯂꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯃꯄꯥꯟ ꯊꯣꯛꯂꯨꯕꯗꯒꯤ ꯉꯥꯎꯔꯛꯂꯕꯅꯤ ꯍꯥꯏꯗꯅ ꯈꯟꯅꯈꯤ꯫ ꯃꯍꯥꯛꯅ ꯎꯔꯛꯈꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡꯗꯨꯒꯤ ꯃꯁꯛ ꯃꯇꯧ, ꯃꯆꯨꯅꯆꯤꯡꯕꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯗꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯖꯔꯝꯃꯤ꯫ ꯐꯛꯂꯥꯡꯗ ꯎꯔꯤꯕꯗꯨꯗꯤ ꯑꯁꯦꯡꯕ ꯅꯠꯇꯦ, ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯃꯅ ꯑꯇꯤꯌꯥꯗ ꯉꯥꯟꯗꯨꯅ ꯂꯩ, ꯑꯗꯨꯒ ꯃꯈꯣꯏꯅ ꯎꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯃꯤ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯉꯥꯎꯕꯒꯤ ꯆꯣꯏꯔꯣꯜꯅꯤ ꯍꯥꯏꯗꯅ ꯅꯣꯛꯅꯕꯤꯈꯤ꯫ ꯃꯥꯅ ꯑꯁꯨꯝ ꯀꯟꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯥꯎꯅꯔꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯂꯧꯇꯨꯅꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯂꯤꯖꯈ꯭ꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯄ꯭ꯂꯦꯇꯣ ꯍꯥꯏꯔꯤꯕ ꯒ꯭ꯔꯤꯛ ꯐꯤꯂꯣꯁꯣꯐꯔꯗꯨꯅ ꯏꯔꯝꯕ ꯃꯃꯤꯡ ꯂꯩꯔꯕ ꯂꯥꯏꯔꯤꯛ ꯗ ꯔꯤꯄꯕ꯭ꯂꯤꯛꯇ ꯌꯥꯎꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯕꯨ ꯗ ꯑꯦꯂꯦꯒꯣꯔꯤ ꯑꯣꯐ ꯗ ꯀꯦꯚ ꯍꯥꯏꯗꯅ ꯈꯪꯅꯩ꯫ ꯑꯦꯂꯦꯒꯣꯔꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯅ ꯑꯃꯨꯛ ꯑꯔꯣꯟꯕ ꯋꯥꯍꯟꯊꯣꯛ ꯆꯦꯟꯕ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯅꯠꯇ꯭ꯔꯒꯅ ꯑꯌꯦꯛꯄ ꯂꯥꯏ ꯍꯥꯏꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯣꯔꯦꯜ ꯄꯤꯕ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯥꯍꯟꯊꯣꯛ ꯌꯥꯎꯕ ꯑꯣꯏꯒꯜꯂꯤ꯫ ꯋꯥꯔꯤ ꯂꯤꯕꯤꯗꯨꯅ ꯃꯔꯨꯑꯣꯏꯕ ꯄꯔꯥ ꯀꯌꯥ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩ ꯍꯥꯏꯗꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯏ꯫ ꯏꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯣꯛꯄꯒꯨꯝ ꯌꯥꯝꯅ ꯂꯥꯏꯅ ꯄꯥꯟꯁꯤꯟꯖꯕꯁꯨ ꯉꯝꯍꯜꯂꯤ, ꯃꯤꯠꯇ ꯁꯪ ꯎꯍꯟꯕꯅ ꯀꯨꯏꯅ ꯅꯤꯡꯁꯤꯡꯗꯨꯅꯁꯨ ꯂꯩꯍꯜꯂꯤ꯫ ꯄ꯭ꯂꯦꯇꯣꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯎꯠꯂꯤꯕꯁꯤ ꯂꯧꯁꯤꯡ ꯂꯩꯕ, ꯃꯉꯥꯜ ꯐꯪꯂꯕ ꯃꯤꯁꯤꯡꯅ ꯍꯦꯛ ꯊꯦꯡꯅꯕ ꯑꯋꯥꯕ ꯑꯗꯨꯅꯤ꯫ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯐꯪꯖꯗ꯭ꯔꯤꯕ ಮಿಯಾꯝꯗꯨꯅꯤ꯫ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠꯇꯨꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯅ ꯄꯤꯕꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯔꯪ ꯎꯍꯟꯕꯤꯕ ꯉꯝꯕ ꯃꯉꯥꯜ ꯑꯗꯨꯅꯤ꯫ ꯄ꯭ꯂꯦꯇꯣꯅ ꯋꯥꯔꯤꯁꯤꯗꯒꯤ ꯈꯪꯍꯟꯅꯤꯡꯂꯤꯕꯁꯤ ꯃꯤ ꯑꯌꯥꯝꯕꯗꯤ ꯍꯧꯖꯤꯛ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯒ ꯆꯞ ꯃꯥꯟꯅꯔꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯣꯏꯗꯕ ꯀꯌꯥ ꯑꯃꯕꯨ ꯑꯆꯨꯝꯕꯅꯤ ꯈꯟꯅ ꯊꯥꯖꯗꯨꯅ ꯂꯩꯔꯤꯕ ꯕꯣꯟꯗꯤꯁꯤꯡꯗꯨꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯈꯜ ꯈꯟꯕꯒꯤ ꯍꯩꯅꯕ ꯂꯩꯇ꯭ꯔꯤꯕ ꯃꯤꯁꯤꯡꯅ ꯃꯉꯥꯜ ꯐꯪꯂꯕ ꯃꯤ ꯑꯃꯕꯨ ꯑꯉꯥꯎ ꯁꯦꯝꯕꯤꯗꯨꯅ ꯏꯟꯊꯣꯛꯄꯤ, ꯇꯣꯉꯥꯟꯅ ꯍꯦꯛ ꯇꯥꯍꯟꯕꯤ꯫ ꯄ꯭ꯂꯦꯇꯣꯅ ꯍꯥꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯑꯃꯝꯕ ꯃꯐꯝꯗꯇ ꯂꯩ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯤꯕ ꯃꯤꯡꯆꯠ, ꯂꯟ-ꯊꯨꯝ ꯄꯩꯁꯤꯟꯕ, ꯐꯖꯕ ꯇꯥꯟꯅꯕ, ꯑꯆꯧꯕ ꯇꯣꯂꯣꯞ ꯆꯥꯕ ꯊꯕꯛ ꯑꯃ ꯄꯥꯝꯂꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯀꯥ ꯑꯃ ꯍꯦꯟꯅ ꯚꯦꯂ꯭ꯌꯨ ꯇꯧꯁꯤꯟꯕꯒꯤ ꯋꯥꯗꯅꯤ꯫ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯕꯨ ꯐꯪꯅꯕ ꯇꯥꯟꯅꯕꯗꯨ ꯎꯔꯛꯏ꯫ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯃꯤꯁꯤ ꯑꯩꯈꯣꯏꯗꯁꯨ ꯇꯥꯗꯨꯅ ꯃꯁꯤꯗꯕꯨ ꯐꯪꯂꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯅꯤ, ꯃꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯅ ꯈꯜꯍꯜꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯅ ꯆꯨꯝꯂꯦ ꯍꯥꯏꯗꯅ ꯐꯥꯎꯔꯤꯕꯁꯤ ꯀꯅꯥ ꯑꯃꯇꯒꯤ ꯂꯅꯥꯏ ꯑꯁꯣꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯃꯝꯕ ꯁꯨꯔꯨꯡꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯅꯤꯡꯕ ꯀꯅꯥꯕꯨ ꯌꯥꯎꯕꯒꯦ? ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯨꯔꯨꯡꯗꯨꯗꯒꯤ ꯄꯨꯟꯁꯤ ꯍꯧꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯇꯥꯕꯗ ꯉꯛꯄ ꯐꯥꯎꯕꯤꯔꯒꯗꯤ ꯑꯃꯨꯛꯇꯪ ꯈꯟꯊꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯑꯄꯥꯛꯄ ꯃꯐꯝꯅꯤ ꯈꯟꯅꯗꯨꯅ ꯃꯇꯥꯏꯗꯒꯤ ꯑꯣꯟꯊꯈꯤꯗꯅꯕ ꯍꯥꯏꯗꯅ ꯂꯥꯞꯅ ꯆꯠꯊꯣꯛꯅꯕ ꯐꯥꯎ ꯀꯤꯅꯔꯝꯂꯤꯕꯅꯤ꯫ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯈꯟꯅꯔꯝꯂꯒꯁꯨ ꯕꯤꯒ꯭ꯌꯥꯟ ꯆꯥꯎꯈꯠꯂꯛꯄꯗꯒꯤ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯎꯠꯄꯤꯕ ꯈꯨꯗꯝ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯒꯅꯤ꯫
ꯑꯩꯈꯣꯏꯅ ꯎꯔꯦ ꯈꯪꯂꯦ ꯍꯥꯏꯗꯅ ꯂꯩꯖꯔꯤꯕ ꯀꯌꯥ ꯑꯃ ꯆꯨꯝꯂꯝꯗꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯄ꯭ꯂꯦꯇꯣꯅ ꯑꯩꯈꯣꯏꯗ ꯈꯜꯍꯟꯕ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤ ꯈꯟꯖꯗꯨꯅ ꯆꯦꯠꯅ ꯊꯥꯖꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯈꯛꯅ ꯂꯥꯜꯂꯤ ꯍꯥꯏꯔꯛꯂꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯌꯥꯅꯤꯡꯗꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯃꯝꯕ ꯃꯐꯝꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯤꯠ ꯊꯛꯀꯠꯄꯒꯨꯝ ꯑꯁꯦꯡꯕꯗꯨ ꯉꯥꯏꯍꯥꯛ ꯎꯕ ꯉꯝꯗꯕꯗꯤ ꯌꯥꯏ꯫ ꯈꯔ ꯍꯦꯛ ꯈꯪꯕ ꯍꯧꯔꯛꯄꯗꯗꯤ ꯍꯥꯟꯅ ꯊꯥꯖꯔꯝꯂꯤꯕꯁꯤꯡꯗꯨ ꯂꯧꯕ ꯌꯥꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯊꯟꯇ ꯎꯕ ꯉꯝꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯖꯔꯒꯁꯨ ꯑꯅꯧꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯃꯗꯤ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯍꯩꯅꯔꯛꯄꯁꯨ ꯃꯇꯝ ꯑꯗꯨꯃꯛꯇꯤ ꯆꯪꯒꯅꯤ꯫ ꯅꯪꯅ ꯃꯉꯥꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯖꯔꯅꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯇꯣꯝꯇ ꯆꯠꯄ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯅ ꯅꯪꯁꯤ ꯑꯉꯥꯎꯕꯅꯤ, ꯃꯤꯒ ꯃꯥꯟꯅꯗꯕꯅꯤ ꯍꯥꯏꯅꯕ ꯐꯥꯎ ꯌꯥꯏ꯫ ꯃꯤ ꯈꯔ ꯑꯃꯅꯗꯤ ꯅꯪꯁꯤ ꯉꯛ ꯍꯥꯏꯒꯠꯂꯤ ꯍꯥꯏꯕꯁꯨ ꯌꯥꯎꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯇꯥꯟꯁꯤꯜꯂꯨꯔꯤꯕ ꯊꯤꯖꯤꯜꯂꯨꯔꯤꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯃꯇꯧ ꯀꯔꯝꯅ ꯈꯪꯍꯟꯗꯨꯅ ꯌꯥꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ꯫ ꯄ꯭ꯂꯦꯇꯣꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯤꯕ ꯃꯤ ꯑꯗꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯁꯤꯡꯅ ꯈꯟꯅꯔꯤꯕꯗꯨ ꯂꯥꯜꯂꯤ, ꯁꯣꯏ ꯍꯥꯏꯗꯅ ꯗꯣꯡ ꯗꯣꯡ ꯍꯥꯏꯖꯤꯜꯂꯨꯔꯒꯗꯤ ꯃꯌꯥꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯍꯟꯗꯨꯅ ꯁꯣꯛꯄ ꯁꯣꯏꯗꯅ ꯐꯥꯎꯍꯟꯒꯅꯤ꯫ ꯅꯪꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯂꯧꯈꯤꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯋꯥꯁꯤ ꯄ꯭ꯂꯦꯇꯣꯅ ꯃꯨꯟꯅ ꯈꯪꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯣꯀ꯭ꯔꯦꯇꯤꯁꯁꯤ ꯍꯪꯍꯟꯅꯤꯡꯗꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯨꯕꯒꯤꯗꯃꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯈꯤꯕꯅꯤ꯫ ꯁꯨꯔꯨꯡꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯛꯄ ꯃꯤꯁꯤꯡꯅ ꯅꯨꯃꯤꯠꯄꯨ ꯀꯔꯝꯅ ꯃꯁꯛ ꯈꯪꯒꯅꯤ? ꯄ꯭ꯂꯦꯇꯣꯅ ꯄꯤꯕꯤꯔꯝꯕ ꯁꯣꯂꯨꯁꯟ ꯑꯗꯨꯗꯤ ꯆꯦꯛꯁꯤꯟꯅ ꯇꯞꯅ ꯃꯤꯌꯥꯝꯕꯨ ꯐꯤꯂꯣꯁꯣꯐꯤꯀꯦꯜ एजुकेशन ꯄꯤꯕꯤꯗꯨꯅ ꯋꯥꯍꯪ ꯍꯪꯕꯒꯤ ꯍꯩꯅꯕꯤ ꯂꯩꯍꯟꯕ, ꯅꯨꯡꯁꯤꯅ ꯃꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯃꯉꯥꯜꯂꯣꯝꯗ ꯄꯨꯁꯤꯟꯕꯤꯔꯛꯄ ꯑꯁꯤꯅꯤ꯫ ꯃꯁꯤ ꯌꯥꯝꯅ ꯖꯦꯟꯇꯜ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯑꯣꯏꯍꯟꯕꯤꯒꯗꯧꯕꯅꯤ꯫ ꯇꯝꯕꯤꯒꯦ ꯆꯨꯝꯊꯣꯛꯄꯤꯒꯦ ꯈꯜꯂꯤꯕ ꯃꯤ ꯑꯃꯕꯨ ꯃꯁꯥ ꯃꯊꯟꯇ ꯑꯄꯪꯕꯅꯤ ꯐꯥꯎꯍꯟꯕꯤꯔꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯇꯝꯕꯤꯕ ꯉꯝꯂꯣꯏ꯫ ꯃꯉꯥꯜ ꯐꯪꯂꯦ, ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯈꯪꯂꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯤꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯨꯁꯨ ꯐꯣꯡꯗꯣꯛꯆꯅꯕ ꯆꯞ ꯆꯥꯅ ꯇꯥꯟꯖꯥ ꯄꯤꯕꯤꯗꯨꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯑꯣꯡꯗ ꯄꯨꯟꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯕꯁꯤ ꯌꯥꯝꯅ ꯐꯩ꯫ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯄꯨꯟꯅ ꯍꯣꯠꯅꯗꯨꯅ ꯊꯤꯗꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯤꯌꯨ꯫ ꯃꯁꯤꯗ ꯑꯇꯣꯞꯄ ꯃꯤꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ, ꯍꯥꯟꯅꯗꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯂꯣꯏꯅ ꯊꯝꯕꯤꯔꯝꯂꯕꯅꯤ ꯍꯥꯏꯗꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯍꯥꯏꯔꯛꯄꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯌꯥꯝꯅ ꯋꯥꯡꯉꯤ꯫ ꯑꯁꯤꯒꯨꯝꯅ ꯇꯧꯔꯛꯂꯒꯗꯤ ꯅꯪ ꯌꯥꯝ ꯄꯦꯁꯦꯟꯁ ꯂꯩꯅ ꯇꯥꯕꯤꯕ ꯉꯝꯕ ꯑꯃꯗꯤ ꯆꯪꯒꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯆꯪꯒꯗꯧꯕ ꯄ꯭ꯔꯣꯁꯦꯁ ꯑꯣꯏꯕꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯃꯗꯤ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯅꯕꯒꯤꯗꯃꯛ ꯅꯪ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯇꯕ ꯌꯥꯗꯦ꯫ ꯅꯪꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯝꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯈꯟꯂꯒꯗꯤ ꯃꯤꯗꯨꯗ ꯅꯪꯒꯤ ꯀꯥꯟꯅꯔꯕ ꯂꯧꯁꯤꯡꯗꯨ ꯌꯧꯍꯟꯕ ꯉꯝꯈꯤꯗꯕ ꯌꯥꯏ꯫ ꯂꯧꯁꯤꯡꯂꯣꯝꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛ ꯏꯁꯥꯁꯤ ꯈꯪꯗ꯭ꯔꯤꯕ ꯍꯩꯇ꯭ꯔꯤꯕ ꯃꯤ ꯑꯃꯅꯤ ꯌꯥꯖꯕ ꯑꯁꯤꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯍꯧꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯨꯔꯨꯡꯒꯤ ꯃꯤ ꯑꯣꯏꯔꯝꯕ ꯉꯥꯛꯇꯅꯤ ꯀꯥꯎꯊꯣꯛꯀꯨꯝꯁꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤ ꯑꯃꯝꯕꯗꯨꯗ ꯑꯗꯨꯝ ꯂꯦꯟꯈꯤꯗꯅꯕ ꯃꯩꯉꯥꯜ ꯇꯝꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ꯫